Akasvani Imphal Chitrabhanu Chitrabhanu na pau pazari. Manipur na mapung phaba rajya okhibagi ningsing thoram hayang pangthokani rajya thaki oiba thoram Imphal gi ahama Manipur Rifles ki parade ground da rajya sarkar na siduna pangthokani thoram aduda Rajyapal Ajay Kumar Vala saru yagani thoram asida tongan ba contingent sing na march past kani amasu Rajyapal na thoram asida tongan ba mana sing su entokani nimit isna lakpada Rajyapal Ajay Kumar Vala na miyam da nungai ba phungdo rakle magi paujal da Rajyapal haili sing wachama pan humbudani thoigi January kunma thoida Bharat Manipur Bharat ki mapung phaba rajya am oiki Manipur asi ina khulaba kala sanskriti amadi na chanabi kana thallaba lamdam amani amasung mafam asida leiriba miyamna sana khonaba kala sanskriti amadi miyangi thapuk tharung kayada jati asigi binchat purakli Nimit isna lakpada rajya asida chakhatpa tangdu leitaba amadi amato oibaki saktam adu sagat minanaba phire hena sesil halasi Manipur Vidhan Sabha gi Adyaksha Thokchom Chitrabhanu maha ki paujal da hai nimit asna lakpada rajya asida tangdu leitaba santi amato oibagi lipun adu sagatun hena mapangan kan ba amasung mga leba Manipur ama semna na bahon na minasi nimit asiga mari lena Rajyapal Ajay Kumar Vala na Imphal gi kangla nongpok torban da jati gi hingsing firal chingkhat kani Assam Rifles and Sinduna Operation Savapna gi makhada ihan hanbu oina Manipur Border Trail Run 1.0 ngasi Chakpi Karong Football Ground da pangthokre masida mi lishing ama hembana saru yaki Maduda mokong muthang tarba singda mana matun sinsu yentoki amaromda Assam Rifles na sinduna Thawa zilagi Chandrakhong kungangda lemna layang ba amasung dental camp ama pangthokre maduda mi chatruk rom layangki Enforcement Director na sasinaba input tax credit scam ngamari lena na Manipur Jharkhand amasung Kolkata gi mapung kaida thihumbagi thabak chatrakre lupa koti chatu yankhai ni palongi sasinaba tax credit scam ngamari lena na thihumbagi thabak adu chathakibani Enforcement Director ki pawmatung inna goods natraga service ki chapchaba supply yaudana sasinaba invoice ki khutangda input tax credit sarambagi damakta thihumbagi thabak adu chathakibani agency asina hai asigumba sasinaba wakat asina sarkar gi sengau degi sel loktopada Natana money laundering amasung cell company network kamari lena hali makhata na thijinbagi thabak chathari Senba chahi lising ani kunmanga kuntarki oina Assam gi rural local bodies ki oina taramanga suba finance commission united grants ki oina sarkar na lupa koti lising chani henbegi senpam kaithokle panchayati raj mantralay na hai masi senba chahi asigi ahan batangka kini mantralay asina makhata na hai kaithokli ba senpam asi rajya asigi gram panchayat lising ani chama mafudani toy block panchayat chama marfuni toy amasung jila parishad kuntaret kini Department Officer in Sinana Varki Mapang Lebak Marfu Humdogi Ambassador Amasung High Commissioner Singu Eber Round Table Conference ama haying New Delhi da Pangtok Lagani Mipamasda Kendra Fisheries Animal Husbandry Amasung Dairy Mantri Rajiv Ranjan Singh na Sabhabati Oigani Fisheries Mantralay High Asia Africa Europe North America Oceania amasung Latin America amasung Caribbean lebak singi ambassador amasung high commissioner singna mipam asida saruk yagani mipam asi lalol itik samudra da phangba chinjak sing lebak sing marakta thado thajin tobo yauna maling oibe lalol itik lam sing de hena pakthok chokthok na bagi pandam da pangthok pani Kendra gi Environment Ministry Bhupendra Yadav na Sabhabati Oidina National Capital Region gi tongan ba mapam singda nungsit morpagi matang da action plan ama lakhon na bagi matang da mipam ma pangthokre NCR mapam sing adudi roktak Manishor Panipat amasung Colonel ni mipam aduda Sri Yadav na GST registration yawba industrial unit linkhatba commercial electricity connection tawa matamda mari lenaba data singkhong kanaba district administrator amasung collector singda khangan khre All India Institute of Medical Sciences AIMS New Delhi in Haidi Hokiba Thatarhom to Asida Hospital Asigi Department of Surgical Disciplines na Robotic Surgery lising ama hena pangtok na surgical gilamda kumang choksan bangamble Pamisung unabada Department Asigi Head Professor Sunil Jumber na hai Robotic Surgery asina operation tokruba matungda anaba miyusing da nabagi chang chadi yakai handhan bangami masina hospital singda sangthana leibagi mathau tahandre Punjab ke Ludhiana da pilot project oina ahanba dog sanctuary hangdokle sanctuary asu hanglok laduna Rajya Mantri Sanjeev Arora na hai khongthang asina huine chikpa ki chang handhan ba ngamhalagani amasung masi Supreme Court na pirakpa guideline ki matung ina paikhalakpani pauloi sari